अहानबदा कदंगबान कुकी मिलिटेंट्स नुमै कापसिलकपदा विलेज वॉलंटियर मा Leikhidre हाइदि हाइरिबा थौदो असि सावना ngase अयुकी पुंग 3:30 मुक ताबा मतमदा इम्फाल वेस्ट की कदंगबान पार्ट 2 दा हाइरिबा मफम असिदा कुकी मिलिटेंट्स सिंगना ओपन फेयर काप्स नुमै कापसिलकपदा हाइरिबा विलेज वॉलंटियर सी Leikhidabani हाइरिबा विक्टिम Leikhidraba मियोय सिगी ममिंग निंगोबम जेम्स बॉन से 35 मयंग लंजिंग इम्फाल वेस्ट तगिन हाइना पाउसना पली ngase phong ki batongan tongan ba manipuri sifong singa masum thoki ba thawdo wa thok sing digi maroi bi ipau sing myam da thamjagi ahan bada huyelan papau si digi lakusaraga ko tu amasum kuki militant sing impal dimapur lambi da satliba gari sing dagi nam duna sel mule sel pidrabadi satpa yade sel piraba matung kuki gi lamni haba mafam sing lan thok pa yana ba ko tu thaba sejet am piri driver sing impal tamna lakpa truck dagi lupa sangwa lore impal dagi lakpa dana lupa lising amaga sangwa lore कोतुना नमदुना सेल मुल्लबा मतुंगदा सत्पा यानाबगी पीबा सेजेट ओय अमसुम गनगी फाइदा सेम कोतुगी गेट सेल मुन्ननबगी थत्तुना थंबा गरिसिंग था निपान फजिलगलबा मे अहुमदगी मणिपुरदा थोलकलिबा कंगलुप मसेलगी तमथिरबा लानसिगी मनुंगदा कुकी लमेन तुहेनबा मसुम मखोगी मिलिटेंट सिंगबो मथौ संगलिबा कांगपोकपीगी कमिटी ऑन ट्राइबल यूनिटी कोतुना ngahak leitana इम्फाल दिमापुर लंबी NH2 पारिंगदा मखल क्यागी ब्लॉकेट टोटल शटडाउन बन सिंह खोंजंग सिंह चतखीबदगी हाईवे परिंग असिदा मौसागुमना पैसेंजर गाड़ी सिंह यावना पोसे पुथोक पुसिन तौब ट्रक सिंह सियन म लेपलुरबसु हाउजिकति खोंजंग सिंह असि हंदोखीबदगी मौसागुमना पैसेंजर गाड़ी सिंह मसिंग सुना सेंद्रबसु पोसे पुब ट्रक सिंह चतपा हौरकपदा कोतु यावना कुकी मिलिटेंट सिंह तोंगान तोंगानबा हाईवे सिगी मफम सिंहदा फजबा लोंदा सिजनरगा ट्रक सिंगदगी नमदुना सेल मोले थाउदोसगी मतांगना पाउक्सी एसना फंगबा पाउगी मतुंगिना कोतोगी मैकेदिगिदी मखोइना ट्रक सिंगदगी नमदुना सेल सिंग लौरबसु मखोइना लौरिबा सेनफम सिंग असि डोनेशन नि हाइना फोंदोकली अदुगा कुकी मिलिटेंट सिंगी मैकेदिगिदी डोनेशन की वाफम पंदना मखोइना लौफम थोप सेल सिंग हाइदुना लौबा होरपने मखोइना पीयू हाइदुना तालकपा सेनफम सिंगी मनुंगना ट्रक ओनर्स ड्राइवर सिंगना पुबा थांगमा ngamloidabagi चांगदा हाइरकपसु यावरे हाइदि हाईवे सिदा सदोक सिन तौरिबा पोसे पुबा ट्रक ड्राइवर सिंगी मनुंगदगी सनापति डिस्ट्रिक्ट की मसक ममिंग ताकथोकनिंगदबा ड्राइवर मनाय NH2 परिंग द कांगपोकपी डिस्ट्रिक्ट की गमगी फाई खुलगी मपार कोतोगी गेटनी हाइदुना अमा समगले मफम असिदा कोतोगी मियोइसना ड्राइवर सिंगदगी नमदुना सेल मुनबगी थबासी सथरक कुइरे मखोइगी मैकेदिगी डोनेशन नि हाइबनिना ड्राइवर सिंगना अंगम सेनफम पीगे हाइबसु यादे इम्फाल फावबा पोसे पुरग लाकपा नत्रगना पोसे सिंग लौरनबा संलकपा ट्रक सिंगदना अमममदा लुपा चंवा की सेनपम नमदुना मुले दुगा इम्फाल लोमदगी लाकपा ट्रक सिंग ओइरगना अमममदा लुपा लिसिंग अमगा चंवा नमदुना मुले हैरकी माफम असिदा संगबतपा कोतुगी गेट मखोगी वॉलंटियर सिंगना ट्रक ड्राइवर सिंगदगी नमदुना सेल लौबगी मतकता कुकी मिलिटेंट सिंगनसु ड्राइवर सिंग असिदगी अककनबा सेनफमगी मसिंग पान नमदुना सेल मुनबगी थबक सथरे हाइदि कोतु अमसुम कुकी मिलिटेंट सिंगना नमदुना सेल मुननबा होनरकपदा ड्राइवर सिंग निंगाई संगदानबा थोलकपदगी मखोइना तमथिना फुरक्तुना ड्राइवर सिंग असो अपन नंगबगी थौदोकसु थोकरे हाइदि मसक ममिंग ताकथोकनिंगदबा सेनापतिदगी ड्राइवर सिना मखाताना हाय गाड़ी सिंगदगी नमदुना सेल मुनबगी थबा सि मे अहुमदगी कंगलु मसेल की इरांग थोलकपगा इकान कानदना अदुमक हौरखरबनी असुमना हाईवे सिदा ट्रक सिंग थाउजदुना हिंजरीबा ड्राइवर सिंगदा पुबा थांगबा ngamloidaba सेल सिंग कुकी मिलिटेंट सिंगना नमदुना मुनबगी थबक सि चथबा कुइरखले सेल मुलिबा मफम सिंग असिगी इराप लापनादना स्टेट फोर्स सिंग लेरबसु करिसु तौबा ngamdre सेंट्रल फोर्स सिंग उरबसु लोन यादबा थबक सिंग असि थिंगनबा ngasi फावबदा थबा मता पाइखलक्थ्रे मरम सिना ड्राइवर सिंग दी कोकतो खुद हापनरे हाइनसु फोंदोरखि थाउदोसिगी मतांगदा हाईवे परिंग सिदा चलिबा नन लोकल ट्रक ड्राइवर अमनसु सब मानबा वाफम सिंग सि फोंदोरपगा लोइना लो सतना हननबा लैरिबा इन्फोर्सिंग एजेंसी सिंगना पंथदना लखटफम तोक थबक सिंग लखुटनिंगाय रखि नकल अमरमदा सेनापति डिस्ट्रिक्ट ट्रक ड्राइवर्स यूनियन की प्रेसिडेंट संडे लोलीना फोंदोरपदा हौजु मणिपुर की तंगदु लैतादबा फिबम असिदा मियामगी आशा थक थाव थुम अमदी अतै हिंगबदा संग पोलम सिंग पुथोक पुसिन तौरिबा ड्राइवर सिंग खम थेंगना वारे कुकी सिंगी पुबा थांगबा ngamdaba सेल पीनबा वनबदा ड्राइवर सिंग अवाब होरे हाईवे सिदा चतपदा तंपाकी मफमदा फावबा गाड़ीगुमा मतमदा डोनेशन नि हाइदुना सेल लहौबसु यावरे हाइदि मरम सिंग असिना हाईवे सिदा चलिबा ड्राइवर सिंगना थेंगनरिबा खुदोंग चादबा सिंग असिगी मतंग थागी अनि नत्रगना अहुमदा
ट्रांसपोर्टर्स अमसुम ड्राइवर्सिंग की मिफम अमा पांथोक्तुना खनरगनि अमसुम लौफम थोकपु वरेपसिंग लौरगनि हाइना फोंदोरक्ली थौदो असुगी मतांगना पाउक्सीसिना फंगबा अतोप पाउगी लिखुन अमन हाइबदा कोतुना डोनेशन नि हाइदुना लौरिबा सनफमसिंग असि पीद्रबदि ट्रक्सिंग अमता चथोक चसिन तौहंदे सेल पीरबा मतुंगना कोतु हाइना थाबा सेजेट अमा पीरगा मसिना ट्रक्सिंगी परमिशन नि मखोइना लैरिबा मफमसिंग लांथोक लांसिन तौदुना चटपा यारगनि हाइदुना पीरखि हाइदि पनबा याबदि कांगपोक्पी अमसुम सुचामपुरदा लैंगाकी लो लैतबगी मवोंगदा लैरक्ले हाइरदुना थासिगी कुनगमंगादा चीफ मिनिस्टर माकी सेक्रेटरीट मणिपुर लैंगाकी डायरी अमसुम कैलेंडर फोंदोक्पगी थौरमदा पाउमिसन हांगबो वांगी पाकुम चीफ मिनिस्टर डिस्ट्रिक्ट अनीसिदा लैरिबा मियोइसिंगसु अखोगी मी ngaktani ahenba force sejanabi yadi haina phongdokpa lekhiyuni maram asina lon yadaba mongda highway paring asida satharagli sel munmigi thawong sing asigi mayokta lenga ki maike digi lokhatpam thokpa thabak sing lokhatrabadi sel muliba kangbuda free tharabra habi yuhangsu hangnarakli atopa pawmadana arvinda raskowa faction gi ulfaga peace agreement khuyek pinakre accord ki yana wafam sing matam sana thabak to onthokani amit shah कुमजा इंग्लिश समापन हुंद्राग मापन की अप्रैल 3 आसाम की शिवसागर डिस्ट्रिक्ट निंगतंबा आसाम की पन्नम लिंखत्खिबा यूनाइटेड लिबरेशन फ्रंट ऑफ आसाम उल्फा की अरविंद राजकोआन लुसिंगबा प्रोटोक फैक्शन की म्यूट सिंग आसाम यूनियन लेंगाक की मरक्ता पीस एकॉर्ड अमा खुयेक पिनखिबग लोइनना नकल अहुमना यानबु वाफम सिंग मतम साना थबक तोंथोकना बखोनरगनि हाइना होम मिनिस्टर अमित शाहना फोंदोखरे ngasi nakal ahumgi mute sing New Delhi the peace accord ki dama khuyak pinakhiba asi Assam ki danatana leba asigi puari te horaga daba takak abani haina Home Minister Amit Shah na phongdokhiba danatana yanakhibu wafam sing matam sana thabak to onthokpa ngamnabagi dama maki ministry gi makhata committee ama semdana Assam lenga ka kusamnana mathau taba thabak sing pangthoklaga naiki ngasi yanakhiba asigi matungina ulfagi faction asigi kusuklai sing nayakta surrender tawragani amasu makhogi camp sing thopsin baga loinana kadar singna leba asigi democratic process ta saruk yaragani hari haiki ngasina kalhumna khuyek pina riba sina Assam da khulai paiba militant sigi wathok loisilagani amasu ngasigi khongpham asimakna Assam da ingtapa purakhanbada marueba thaudang lawragani amasum north east state sing da su sapmana ba phibam da lehalakpa ngamlagani haiki Assam the lalhobigi irang lerakibadagi thokiba thagdok sing miyoy lising tara henbagi punsi mangan krabani hanisu home minister na phongdokhi adubu ngasi peace accord ki dama khuyek pi narabanina ma ki makedigi asauba financial package amasu accord asina yanabagi matungina ulfagi kadar sing rehabilitation tawnabagi damak pi nanaba thawrang tawraga naiki loinana Narendra Modi na lusing balenga na phangningliba pandam sing adu phangduna hingminaba ngamlagani hena sungasi khuyek pinakhiba ulfagi mute sing da phongdokhi peace accord asigi maruiba pandamdi Assam da mayuknariba illegals immigration yellow proof singi lamgi hak sing amasum Assam bu makhatana sakot hanana union lengaktagi financial package pi banaki ulfagi faction asiga ngasi khuyek pinakhrabusu Arvind Raskowana lusingniba khutpu asiga union lenga ki marakta haukiba kumja English ngani ga taraga mathoi digi nakalani gi marakta wari sana ba horakhrabani panmayabadi ulfa gi pares baruwala lusingba faction adi lenga ki maike digi peace accord tawnana ba hairakpada yadana lerakhibani ma hauji China Myanmar border paringda laidi haina thajanari bani atopa pawmadana langi saitheng nanglaba artist singi thamogi pawdam ahumsuba Selmilon Soxilapon Hingnabigi Lanpamda, makeup amasum polo set pasatuna, Saku Maimutana Bonari, Nupi Sabi Karadi, Lilagi dress amasum, some power yontuno biaure, Hiramuti, Hemza Ning Thousand, Photoshida, Sumang Lilagi Nupi Sabi, Tongram, Hiramuti. May whom the Horalaga house of power, the Lucian River Manipurgi Tam Tirabalangi, citing Panglibasingi Manundagi. अहानबो इन तुआन आर्ट फॉर्म सिंग खोंगदारिबा मणिपुर की आर्टिस्ट सिंग थेंगनरिबा अवाब सिंग मथंग मथंग पौदम लखुगी मखा तारकपदा सुमांग कुमई सुमांग लीलादा नुपीगी सक्तम लंगलकलिबी लीलारोय थोंग्राम हिरामोतीगा उनरुबदा मांग हाय लान हौरकपदगी लीला उत्पत लेबखिबदु था निपान फजिलकलबनिना हिंगनबगी लंबी ओइजरिबा असिदगी नथैरकलगा हिंगदबदी यादबनिना चाखु मैमुतनबगिदमा अपिकपा सेनफम सिंग फंगलबसु मेकअप अमदी पोलोय शेटपा सतुनु इमुंग पुनबो होनारि Sagolban Kangabam Laikai Saknai Rabi Lila Sig Apokpigi Ming Leikhidre TS Basanta Aduga Apokpigi Mingna Tongram Ongbi Rita Kowi Musul Manau Nupi Amaduga Nupa Hongi Manung the Mang Anisubni
ꯌꯥꯝꯅ ꯉꯟꯅ ꯀꯨꯝꯖ ꯏꯪ 2003ꯗ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯕꯒ ꯃꯍꯥꯛꯄꯨ ꯂꯤꯂꯥꯒꯤ ꯐꯝꯄꯥꯛꯇ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯈꯤꯕ ꯂꯪꯊꯕꯥꯜꯗꯒꯤ ꯁꯣꯔꯣꯛꯈꯥꯏꯕꯝ ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯄꯨꯁꯤꯟꯕꯤꯗꯨꯅ ꯂꯤꯂꯥꯔꯣꯏ ꯑꯃ ꯑꯣꯏꯕ ꯍꯧꯔꯛꯈꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯅ ꯌꯥꯝꯅ ꯉꯟꯅ ꯂꯤꯂꯥꯔꯣꯏ ꯑꯃ ꯑꯣꯏꯅ ꯁꯦꯜ ꯇꯥꯟꯕ ꯍꯧꯔꯛꯈꯤꯕꯗꯒꯤ ꯉꯁꯤꯗꯤ ꯑꯌꯦꯡꯕꯁꯤꯡꯅ ꯁꯛꯈꯪꯕꯤꯕ ꯂꯤꯂꯥꯔꯣꯏ ꯑꯃ ꯑꯣꯏꯔꯛꯂꯕꯁꯨ ꯄꯥꯝꯖꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗꯗꯤ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯐꯪꯂꯛꯇꯕ ꯊꯥ 9 ꯐꯥꯖꯤꯜꯂꯛꯂꯦ ꯍꯥꯏꯔꯛꯈꯤ꯫ ꯀꯨꯝꯖ ꯏꯪ 2003ꯗꯒꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩꯗ ꯅꯨꯄꯤꯒꯤ ꯔꯣꯜ ꯂꯧꯗꯨꯅ ꯊꯪꯅ ꯆꯍꯤ ꯀꯌꯥ ꯕꯦꯁ ꯑꯦꯛꯇ꯭ꯔꯦꯁꯀꯤ ꯑꯦꯋꯥꯔꯗ ꯐꯪꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯝꯖꯅ ꯈꯣꯡꯗꯥꯖꯔꯛꯄ ꯂꯝꯕꯤꯗ ꯃꯥꯏ ꯄꯥꯛꯇꯨꯅ ꯕꯦꯁ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁꯀꯤ ꯃꯅꯥꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯤꯔꯕꯁꯨ ꯍꯥꯏꯔꯤꯕ ꯊꯥꯛ ꯋꯥꯡꯂꯕ ꯃꯅꯥꯁꯤꯡ ꯑꯁꯤꯗ ꯁꯦꯜ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯁꯨꯞꯅꯇꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯒ ꯃꯦꯃꯦꯟꯇꯣ ꯑꯃꯈꯛꯇꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯦꯋꯥꯔꯗ ꯀꯌꯥꯅ ꯌꯣꯝꯂꯕꯁꯨ ꯏꯁꯥꯒꯤ ꯁꯛꯃꯤꯠꯂꯣꯟꯗꯗꯤ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯄꯨꯔꯛꯈꯤꯗꯦ꯫ ꯁꯨꯞꯅꯇꯒꯤ ꯑꯌꯦꯡꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯂꯤꯂꯥ ꯎꯠꯆꯔꯒ ꯐꯪꯂꯛꯄ ꯁꯦꯟꯐꯝ ꯈꯔꯗꯨꯅ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯂꯤꯂꯥ ꯐꯦꯁꯇꯤꯚꯦꯜꯗ ꯁꯔꯨꯛ ꯌꯥꯔꯕꯁꯨ ꯄ꯭ꯔꯗꯛꯁꯟ ꯀꯣꯁ ꯑꯣꯏꯅ ꯃꯃꯤꯡꯇꯒꯤ ꯑꯄꯤꯛꯄ ꯁꯦꯟꯐꯝ ꯄꯤꯔꯛꯄꯅ ꯄ꯭ꯔꯗꯛꯁꯟ ꯀꯣꯁꯀꯤ ꯁꯦꯟꯐꯝ ꯑꯁꯤ ꯌꯥꯝꯂꯕꯗ ꯂꯨꯄꯥ 2,000ꯗꯒꯤꯅ 5 ꯐꯥꯎꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯣꯏꯔꯦꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯤꯂꯥꯔꯣꯏꯁꯤꯡꯅ ꯂꯤꯂꯥ ꯎꯠꯅꯕ ꯆꯠꯄ ꯃꯇꯝꯗꯗꯤ ꯁꯦꯜ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯪꯂꯛꯄꯅ ꯀꯣꯟꯅꯗ꯭ꯔꯕꯁꯨ ꯊꯣꯏꯗꯣꯛꯅ ꯄꯨꯛꯅꯤꯡ ꯋꯥꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯤꯂꯥ ꯎꯠꯂꯛꯇꯕ ꯃꯇꯝ ꯀꯨꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯃꯁꯛ ꯃꯥꯡꯈꯤꯗꯅꯕ ꯀꯔꯤꯒꯨꯝꯕ ꯐꯦꯁꯇꯤꯚꯦꯜꯒꯨꯝꯕ ꯁꯤꯟꯕꯤꯕ ꯇꯥꯔꯕꯗꯤ ꯌꯥꯝꯗ꯭ꯔꯕꯁꯨ ꯄ꯭ꯔꯗꯛꯁꯟ ꯀꯣꯁ ꯈꯛꯇꯪ ꯑꯣꯏꯔꯕꯁꯨ ꯈꯔ ꯆꯥꯎꯅ ꯄꯤꯕꯤꯗꯨꯅ ꯁꯤꯟꯕꯤꯔꯕꯗꯤ ꯂꯤꯂꯥꯔꯣꯏꯁꯤꯡꯒꯤ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯍꯥꯛ ꯀꯨꯝꯖ ꯏꯪ 2018ꯗ ꯊꯣꯡꯒ꯭ꯔꯥꯝ ꯑꯣꯡꯕꯤ ꯃꯣꯅꯤꯀꯥꯒ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯔꯛꯂꯕ ꯇꯨꯡꯗ ꯍꯧꯖꯤꯛ ꯏꯆꯥꯅꯨꯄꯥ ꯌꯥꯏꯆꯥ ꯑꯃꯗꯤ ꯏꯆꯥꯅꯨꯄꯤ ꯑꯔꯪꯒꯤ ꯃꯄꯥ ꯃꯃꯥ ꯑꯣꯏꯗꯨꯅ ꯏꯃꯨꯡ ꯄꯨꯖꯔꯛꯂꯤ꯫ ꯀꯨꯝꯖ ꯏꯪ 2018ꯗ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯕꯒ ꯀꯨꯝꯖ ꯏꯪ 2020ꯗ ꯀꯣꯔꯣꯅꯥꯒꯤ ꯂꯩꯆꯠ ꯂꯥꯛꯇꯨꯅ ꯆꯍꯤ 2 ꯃꯈꯥꯏꯔꯣꯝ ꯂꯤꯂꯥ ꯎꯠꯄ ꯂꯦꯞꯈꯤꯕꯗꯨꯅ ꯏꯃꯨꯡꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯌꯥꯝꯅ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕꯁꯨ ꯃꯥꯌꯣꯛꯅꯈꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯦ 3ꯗꯒꯤ ꯊꯥ 9 ꯆꯨꯞꯅ ꯏꯁꯥꯒꯤ ꯁꯤꯟꯊꯥ ꯂꯦꯞꯂꯛꯄꯅ ꯈꯝꯊꯦꯡꯅ ꯑꯋꯥꯕꯁꯦ ꯊꯦꯡꯅꯡꯂꯤ꯫ ꯏꯆꯥ 2ꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯗꯕꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯆꯥꯛꯈꯨꯝꯒꯤ ꯃꯩꯁꯨ ꯃꯨꯠꯇꯅꯕ ꯍꯣꯠꯅꯕꯗ ꯑꯄꯤꯛꯄ ꯁꯦꯟꯐꯝ ꯈꯔ ꯐꯪꯂꯕꯁꯨ ꯃꯤꯒꯤ ꯃꯦꯀꯞ ꯑꯃꯗꯤ ꯄꯣꯠꯂꯣꯏ ꯁꯦꯠꯄ ꯆꯠꯂꯤ꯫ ꯂꯥꯟ ꯑꯁꯤꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯁꯦꯟꯃꯤꯠꯂꯣꯟ ꯌꯥꯝꯅ ꯁꯣꯛꯆꯤꯜꯍꯜꯈꯤꯕꯅꯤꯅ ꯁꯤꯟꯐꯝ ꯑꯅꯤꯁꯤꯒꯤꯗꯃꯛ ꯁꯦꯜ ꯆꯥꯎꯅ ꯄꯤꯌꯨ ꯍꯥꯏꯖꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯄꯤꯛꯄ ꯁꯦꯟꯐꯝ ꯈꯔꯁꯤꯅ ꯍꯤꯡꯅꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯂꯥꯡꯕꯤ ꯂꯤꯂꯥꯔꯣꯏ ꯈꯔꯗꯤ ꯂꯤꯂꯥꯗ ꯁꯦꯠ ꯆꯥꯕ ꯗ꯭ꯔꯦꯁ ꯑꯃꯗꯤ ꯁꯝ ꯐꯥꯎꯕ ꯌꯣꯟꯊꯣꯛꯅꯕ ꯌꯥꯎꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯥꯔꯇꯤꯁꯁꯤꯡꯅ ꯁꯨꯝꯅ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯑꯇꯣꯞꯄ ꯁꯤꯟꯐꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯕ ꯇꯥꯔꯕꯗꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯨꯃꯥꯡ ꯂꯤꯂꯥꯁꯨ ꯃꯨꯠꯈ꯭ꯔꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯛꯅꯔꯛꯇꯨꯅ ꯑꯥꯔꯇꯤꯁꯁꯤꯡꯒꯤꯗꯃꯛ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯂꯩꯉꯥꯛꯅ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯕꯤꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯦꯋꯥꯔꯗ ꯀꯌꯥ ꯐꯪꯂꯕ ꯑꯥꯔꯇꯤꯁꯁꯤꯡꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯑꯦꯋꯥꯔꯗꯁꯤꯡ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯍꯟꯕꯤꯕ ꯑꯃꯁꯨꯡ ꯃꯇꯝꯒ ꯆꯨꯅꯕ ꯑꯦꯋꯥꯔꯗ ꯃꯈꯜꯁꯤꯡ ꯄꯤꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯦꯔꯥꯃꯣꯇꯤꯒꯤ ꯃꯤꯌꯥꯝꯅ ꯀꯥꯎꯅꯗ꯭ꯔꯤꯕ ꯂꯤꯂꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈꯔꯗꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ, ꯀꯨꯟꯇꯤ ꯁꯤꯔꯤꯁ, ꯑꯦꯁꯇꯥꯐꯦꯟ, ꯒꯨꯁꯃꯣꯒꯤ ꯈꯨꯗꯣꯜ, ꯃꯦꯂꯣꯗꯤ, ꯂꯩꯀꯪ ꯊꯝꯕꯥꯜ, ꯁꯅꯥꯒꯤ ꯉꯥ, ꯄꯤꯖꯥ, ꯇꯨꯞ, ꯙꯔꯃꯒꯤ ꯂꯪꯗꯥꯏ, ꯑꯔꯨꯕ ꯏꯆꯦꯜ, ꯅꯨꯡꯁꯤꯕꯒꯤ ꯁꯝꯕꯜ, ꯅꯨꯡꯁꯤꯕꯒꯤ ꯃꯆꯨ, ꯄꯥꯈꯪ ꯅꯝꯕꯔ 1, ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤ, ꯉꯥꯏꯈꯤꯅꯤ, ꯅꯨꯡꯁꯤꯕꯒꯤꯗꯃꯛ, ꯃꯩ ꯏꯛꯂꯕ ꯊꯃꯣꯏ, ꯀꯩꯗꯧꯕꯩ ꯀꯤꯗꯣꯏꯅꯣ, ꯀꯣꯔꯣꯅꯥ ꯑꯃꯗꯤ ꯏꯔꯩꯕꯥꯛꯀꯤꯗꯃꯛ ꯍꯥꯏꯕ ꯂꯤꯂꯥꯁꯤꯡ ꯌꯥꯎꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ MLA 10ꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯆꯪꯁꯤꯜꯂꯨꯕ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯊꯧꯃꯤ 4 ꯄꯨꯂꯤꯁꯅ ꯐꯥꯖꯤꯜꯂꯨꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯉꯝꯈꯩꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯔꯒ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯜꯂꯤꯕ ꯀꯨꯀꯤ MLA 10ꯒꯤ ꯃꯊꯛꯇ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯊꯧꯃꯤ 4 ꯄꯨꯂꯤꯁꯅ ꯐꯥꯖꯤꯜꯂꯒ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯃꯈꯥꯏꯔꯣꯝ ꯇꯥꯔꯛꯄꯗ ꯊꯥꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯅ ꯐꯥꯖꯤꯜꯂꯨꯕ ꯂꯨꯞ ꯑꯁꯤꯒꯤ ꯊꯧꯃꯤꯁꯤꯡꯗꯤ ꯀꯣ-ꯀꯟꯚꯤꯅꯔ ꯃꯥꯏꯕꯝ ꯁꯣꯅꯤ, ꯄꯕ꯭ꯂꯤꯁꯤꯇꯤꯒꯤ ꯊꯧꯗꯥꯡ ꯄꯨꯔꯤꯕ RK ꯂꯤꯟꯊꯣꯏ, ꯇ꯭ꯔꯦꯖꯔꯔ ꯍꯤꯗꯥꯡꯃꯌꯨꯝ ꯕꯤꯒ꯭ꯌꯥꯅꯤ ꯑꯃꯁꯨꯡ ꯌꯥꯏꯈꯣꯝ ꯕꯤꯅꯣꯗꯤꯅꯤꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯨꯞ ꯑꯁꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯁꯦꯝ ꯔꯣꯃꯤꯇꯥꯅ ꯄꯥꯎꯃꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯥꯟꯅꯗꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯖꯕ ꯄꯤꯔꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯁ꯭ꯄꯤꯀꯔ ꯎꯅꯗꯨꯅ MLAꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯂꯕꯒꯦ ꯍꯥꯏꯕ ꯈꯪꯅꯅꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯇꯝꯅ ꯆꯪꯁꯤꯟꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯁ꯭ꯄꯤꯀꯔꯅ ꯃꯥꯒ ꯃꯔꯤ ꯏꯔꯩ ꯂꯩꯅꯗ꯭ꯔꯦ, ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟꯒ ꯎꯅꯕꯤꯔꯣ ꯍꯥꯏꯕꯗꯒꯤ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯊꯣꯛꯂꯛꯄꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ SPꯒꯤ ꯒꯥꯔꯤ ꯂꯩꯔꯝꯕꯗꯒꯤ ꯀꯥꯈꯠꯂꯣ ꯍꯥꯏꯔꯛꯇꯨꯅ ꯉꯥꯏꯍꯥꯛ ꯏꯟꯅꯈꯤ꯫ ꯊꯧꯃꯤꯁꯤꯡ ꯀꯥꯗꯕꯗꯒꯤ ꯀꯣꯟꯅ ꯂꯩꯍꯧꯕ ꯊꯧꯃꯤ 4 ꯐꯥꯖꯤꯜꯂꯒ ꯂꯝꯐꯦꯜ PSꯗ ꯊꯝꯂꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯩꯔꯥ ꯀꯠꯄ ꯅꯪꯅꯅꯕ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯗꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯃꯈꯥꯏꯔꯣꯝ ꯇꯥꯔꯛꯄꯗ ꯊꯥꯗꯣꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ
Kangleipak Mairagi Sip Editor Wangkemsa Shamzai Police na Faraga custody locre. Impal Nungtigi Nungtil the Ponga Paukse Kangleipak Mairagi Sip Editor Wangkemsa Shamzai Ngasi Impal PS na lokat case FIR number 903 Cross 12 2023 under section 153 153A 505 Clause 1 Clause 6 505 Clause 2 IPC ki makhada faraba matungna duty magistrate ki mamana putolaga numit humni ki police custody lokre police na case asima ki pauksi ki thasi ki kunga mari ki edition ki ani suba lamai da Kuki militant singna sunu supai mitai khulda nomai kapsinduna landas lakre haibe headline ki makhada Pau ama phonglu bagi dama pau si mari lena ba authority degi verify tawduna phonglu haibagi charge ta case asi register tawdun lokat pane hari pau sima atopa nungthulgi pauksi ama dasu phongki loina atopa pauksi edu editor su ngasi police na kokhatanu wohong pongsa takhi hari adu moina mak makti case asi gi accuse ama oina lauki de hari Panmayabadi numit khirani ki mamang na su BJP gi thapu bamana complainant oiduna file torakhiba report yumpham oireduna Impal Police Station na Wangkhem Samjai gi mathakta case ama register tawduna lokhatpa laikhrabani adomena ma case adudagi mahak mari leinaba court gi anticipatory bail lawduna leirakhibani atopa pawamadana Kangpokpi police ta thawai kanbina ba lawbu lakpiyu hairubuda Kuki naharol singda takthoklaga akhoibu Tibulakan ki em nawi hak thengnaba paudam Kangpokpi gi lower Tolibari dagi khunjama me ahum dagi irang horaklaga mathangi numit hena kansilakpadagi aikhoibu naga isil inauksin ngakpi sinbiki adomoina ma Kangpokpi police ta aikhoibu kanbinaba telephone tawduna lawbu lakpiyu hairubuda Makhoina miyami puba ngamlaroi haiduna satkibagi mathata Kuki khulai paibasingna takthoklaga makhoina phimu setuna laklaga mitegi yum ahungi miyoisin kadaida laikhre haiduna koithi thiba horakhi haina Kangpokpi gi lower Tolibari dagi lanjenarakuna housingna lamboi khonang khongda leiraklibi moirang thip nawbina phungdorakli laksana tawbi khibegi ningamdabigi mairine saklaba ma ki thamoi digi horakpa paringa loinana magna makhatana hai Kangpokpi police dagi lakhiba singdu Kuki ngaktani Amana lengjum the star ani yawi eduga thabakta khongjai haina thaba uhoki maming di khangodre aikhoina nagagi school sangjpam lawduna mite imung ohungi mi kunthrarum leiri haiduna makhoi taraga manga muk marutu gypsy ani ga car amaga da lakhi adubu nakhoina mi yamdi hairaga asuk yamlam libasidi hairaduna puba ngamnaroi haiduna thina seramlaga akhoibu pubidana satkibani Numidangi matamdana naga isilinaw singna aikhoida Kuki singna thiba lakle hairakpa loinana mitei masa singbu karigidamak losinduna thamlibano haiduna phawba kihelakle hairakhi maram masna Kuki numai paiba sing laklabadi nakoi sibigi thaudang lawba ngamlaroi hairakhi phibam adurigi Kangpokpi police ta ngakpinaba hairubudasu kanakhide army na su aikhoibu lawbu lakpa ngamloi mi ayamba chusampura satkre hairakhi Phibam aduda aikoi leifam khangide shiragadra haina sak yungna khanki maramasna school aduda aikoi puna leirabadi hena khudong thiragani haiduna aikoi khara saithokna duna ahinga duma naga isilinaw singi imung singa sangjapam lawduna laki makhoina aikoi buning thijana pija pithak tawbibaga loinana ngakpi sinbirakhi adubu me manga dadi uchinna sina aikoi sakmai yoropangam ki adubu helpline number da telephone tawraba matung army laktuna pothok pirakhibani ningsing lubada pen dabana henjilaktuna ithanta hijakra shira haina phawba khanki mathang makasa tharak poina sanaleba pauksi dige to pamaru eba pawmana Manipur gi lambi khusem lambi na singdum olhale yumna pukri manung de lehale Manipur gi lambi sembada full debt reclamation technique sizinaba tangai fadre Manipur gi lambi sembagi mosi Saukhalaba leibaksinda taunaribasidagi thaidolaga angakpa mawong amada semana maram oiraga lambi singna asum tongkhalaktuna singdum oirakle aduga lambi singna semli khudimaki wangkhalakpana yumdi pukri manungda leibaga manarakle Manipur oina lambi thong sembagi thabak sathaba matamda ayama matamda miyamna uba phangni saktamasi semlibe lambi edugi mathakta koilas amuk thajilaga lambi sembasini hairiba lambi khusemasi national highway sing semada oirabasu Pradhan Mantri Ram Sarak Yojana gi makhara lambi sem oirabasu natragana Works Department gi makhara lambi sem oirabasu ayamana koilas thabagi thabas gi hana leiriba akaiba koilas adugi mathakta amuk hana namtha thajinbagi satnabi ama upa phangi sai khudingi oina lambi sem matamda asum nahanagi laimai dugi mathakta koilas thajinba sina maram oiraga lambi singasi asum wangkhalai masina maram oiraga lambi gi nakal leiriba drain singasi Wangkhataba yaraktabana lambi adugi nakal leiriba yumsingdi lambi digi ka hena kutharaga lehore
ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡ ꯆꯨꯔꯛꯄ ꯃꯇꯝꯗ ꯗ꯭ꯔꯦꯟꯗ ꯆꯦꯟꯈꯤꯒꯗꯕ ꯏꯁꯨꯝꯁꯤꯡ ꯑꯗꯨ ꯗ꯭ꯔꯦꯟꯅ ꯏꯪꯈꯣꯜꯗꯒꯤ ꯍꯦꯟꯅ ꯋꯥꯡꯈꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯏꯠ ꯗ꯭ꯔꯦꯟꯁꯤꯡꯗꯒꯤ ꯏꯁꯤꯡ ꯑꯗꯨꯅ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯨꯠꯁꯦꯝꯒꯤ ꯏꯆꯥꯎ ꯊꯣꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯣꯏꯔꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯀꯤ ꯋꯥꯔꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯦꯛꯁꯄꯔꯠ ꯑꯃꯒ ꯄꯥꯎꯆꯦ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯍꯥꯏ ꯂꯝꯕꯤ ꯁꯦꯝꯕ ꯃꯇꯝꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯁꯨꯝ ꯊꯣꯟꯒꯠꯇꯨꯅ ꯋꯥꯡꯈꯠꯍꯟꯕ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯇꯝꯒ ꯆꯨꯅꯗ꯭ꯔꯦ꯫ ꯂꯝꯕꯤ ꯁꯦꯝꯕ ꯃꯇꯝꯗ ꯑꯅꯧꯕ ꯑꯣꯏꯅ FDR ꯇꯦꯛꯅꯣꯂꯣꯖꯤ ꯍꯥꯏꯅ ꯈꯪꯅꯕ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯁꯤꯖꯤꯟꯅꯕ ꯍꯧꯔꯦ꯫ ꯑꯃꯔꯣꯝꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯟड ꯍꯥꯏꯋꯦꯁꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯁꯦꯝꯕ ꯃꯇꯝꯗ FDR ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯅꯕ ꯍꯥꯏꯔꯛꯄ ꯂꯩꯔꯕꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯌꯨꯝ ꯌꯥꯝꯅ ꯀꯨꯡꯕ ꯃꯐꯝꯁꯤꯡꯗ ꯂꯝꯕꯤ ꯁꯦꯝꯕ ꯃꯇꯝꯗꯁꯨ ꯂꯝꯕꯤ ꯑꯁꯤ ꯋꯥꯡꯈꯠꯍꯟꯗꯅ ꯊꯝꯅꯕꯒꯤꯗꯃꯛ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯁꯤꯖꯤꯟꯅꯅꯕ ꯋꯥꯐꯝ ꯂꯥꯛꯈ꯭ꯔꯦ꯫ FDR ꯑꯁꯤ ꯍꯥꯟꯅ ꯂꯩꯔꯤꯕ ꯀꯣꯏꯂꯥꯁꯀꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯨ ꯃꯦꯁꯤꯟ ꯁꯤꯖꯤꯟꯅꯔꯒ ꯈꯣꯠꯇꯣꯛꯂꯒ ꯃꯗꯨꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄ꯭ꯔꯣꯁꯦꯁꯤꯡ ꯇꯧꯔꯒ ꯑꯦꯗꯤꯇꯤꯚꯁꯤꯡ ꯅꯠꯇ꯭ꯔꯒ ꯀꯦꯃꯤꯀꯦꯜꯅꯆꯤꯡꯕ ꯍꯥꯞꯂꯒ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛꯇ ꯁꯤꯖꯤꯟꯅꯅꯕ ꯃꯑꯣꯡꯅꯤ꯫ ꯃꯁꯤꯅ ꯂꯝꯕꯤ ꯁꯦꯝꯕꯗ ꯆꯪꯕ ꯃꯆꯥꯛ ꯍꯟꯊꯍꯟꯕꯒ ꯂꯣꯏꯅꯅ ꯁꯦꯜ ꯆꯪꯕꯒꯤ ꯆꯥꯡꯁꯨ ꯍꯟꯊꯍꯜꯂꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯂꯝꯕꯤꯒꯤ ꯑꯋꯥꯡꯕꯁꯤ ꯍꯦꯟꯒꯠꯍꯟꯗꯅ ꯊꯝꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯂꯝꯕꯤ ꯁꯦꯝꯕꯗ ꯎꯔꯐꯨꯜ ꯍꯧꯗꯨꯅ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯃꯣꯠꯁꯤꯟꯕꯒꯤ ꯆꯥꯡ ꯍꯟꯊꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯏ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯅꯦꯁꯅꯦꯜ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯄ꯭ꯂꯥꯟꯇꯤꯡ ꯑꯦꯟड ꯔꯤꯁꯔꯆ ꯁꯦꯟꯇꯔ NATPACꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡꯏꯟꯅ ꯃꯁꯤꯅ ꯂꯝꯕꯤ ꯁꯦꯝꯕꯗ ꯆꯪꯕ ꯁꯦꯟꯐꯝ ꯑꯁꯤ 90% ꯐꯥꯎꯕ ꯍꯟꯊꯍꯜꯂꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯂꯝꯕꯤ ꯁꯦꯝꯕꯗ ꯆꯪꯕ ꯔꯣ ꯃꯦꯇꯔꯤꯌꯦꯜꯁꯤꯡ 60% ꯔꯣꯝꯗꯤ ꯍꯟꯊꯍꯟꯕ ꯉꯝꯃꯤ ꯍꯥꯏꯔꯤ꯫ ꯑꯦꯛꯁꯄꯔꯠ ꯑꯗꯨꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯑꯁꯤꯒꯨꯝꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯃꯇꯝ ꯌꯧꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯟꯖꯤꯅꯤꯌꯔꯁꯤꯡꯅ ꯍꯥꯟꯅꯒꯤ ꯂꯝꯕꯤ ꯈꯨꯠꯁꯦꯝ ꯑꯁꯤꯗꯒꯤ ꯍꯣꯡꯗꯣꯛꯅꯤꯡꯗꯕꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ ꯑꯁꯤ ꯈꯪꯕ ꯋꯥꯠꯄꯒꯤꯔ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯁꯤꯗꯒꯤ ꯏꯍꯣꯡ ꯍꯣꯡꯕ ꯎꯕ ꯐꯪꯗꯦ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯐꯟꯗꯤꯡ ꯇꯧꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡꯗꯗꯤ FDR ꯑꯁꯤ ꯇꯧꯐꯝ ꯊꯣꯛꯂꯕꯅꯤ꯫ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯃꯑꯣꯡ ꯍꯣꯡꯗꯣꯛꯇꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝ ꯇꯪꯗꯨ ꯂꯩꯇꯥꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯍꯤꯡꯕ ꯉꯝꯍꯟꯗꯕ ꯑꯁꯤꯃꯛ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯈꯣꯡꯒꯥꯎꯅꯕꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯇꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯕ ꯍꯧꯗꯣꯛꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯅ ꯑꯦꯛꯁꯄꯔꯠ ꯑꯗꯨꯅ ꯃꯈꯥ ꯇꯥꯈꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯕꯨꯅ ST ꯄꯤꯗꯨꯅ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯂꯩꯉꯥꯛ ꯄꯤꯔꯒ ꯌꯦꯜꯍꯧꯕꯤꯕꯨꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯕꯁꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯅꯤ ꯃꯦꯁꯣꯔ ꯚꯥꯔꯠꯅ ꯅꯤꯡꯈꯥ ꯑꯁꯨꯛ ꯌꯥꯝꯅ ꯀꯨꯏꯔꯕ ꯐꯥꯎꯕ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔꯅ ꯆꯤꯡꯕꯗꯒꯤ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯂꯛꯈꯤꯕ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯕꯨ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯠꯀꯤ ꯁ꯭ꯇꯦꯇꯁ ꯄꯤꯗꯨꯅ ꯑꯃꯗꯤ ꯔꯤꯐ꯭ꯌꯨꯖꯤ ꯂꯜꯍꯧꯕꯁꯤꯡꯕꯨ ꯁꯨ ꯇꯧꯅꯗꯨꯅ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯂꯩꯉꯥꯛ ꯄꯤꯔꯒ ꯌꯦꯜꯍꯧꯉꯩꯗꯒꯤ ꯌꯦꯜꯍꯧꯃꯤ ꯑꯣꯏꯅ ꯂꯩꯔꯛꯂꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡꯕꯨꯅ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯕꯁꯤ ꯃꯔꯨꯑꯣꯏꯅ ꯁ꯭ꯇꯦꯠꯁꯤꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯅ ꯄꯥꯔꯇꯤꯒꯤ ꯍꯥꯏ ꯀꯃꯥꯟꯒꯤ ꯌꯀꯥ ꯌꯦꯡꯂꯒ ꯊꯕꯛ ꯇꯧꯕꯗꯒꯤꯅꯤ ꯍꯥꯏꯅ RPI ꯑꯊꯧꯋꯥꯂꯤꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯍꯥꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯥ 9 ꯐꯥꯖꯤꯜꯂꯛꯂꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯀꯤ ꯏꯔꯥꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯆꯤꯡꯕꯁꯤꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯇꯨꯅ ꯃꯍꯧꯁꯥꯒꯨꯝ ꯏꯪ ꯆꯤꯛꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯅꯕ ꯃꯇꯝ ꯈꯔ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯂꯩꯗꯨꯅ ꯀꯦꯝꯄꯦꯟ ꯀꯌꯥ ꯆꯠꯊꯔꯨꯔꯒ ꯉꯁꯤ ꯏꯝꯐꯥꯜꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠꯇ ꯊꯨꯡꯈꯤꯕ RPIAꯒꯤ ꯂꯨꯆꯤꯡꯕ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯃꯍꯥꯛꯅ ꯃꯇꯝ ꯈꯔ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨꯕꯗꯨ ꯄꯋꯥꯔ ꯄꯥꯏꯖꯗꯕ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯄꯋꯥꯔ ꯄꯥꯏꯕ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯕꯨ ꯃꯃꯨꯠ ꯇꯥꯅ ꯈꯪꯍꯟꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯊꯣꯡ ꯊꯤꯜꯂꯨꯕꯅꯤ꯫ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯅꯁꯨ ꯍꯤꯔꯝꯁꯤꯗ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯊꯥ 9 ꯐꯥꯖꯤꯜꯂꯛꯂꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯈꯪꯍꯟꯗꯅ ꯀꯅꯥꯅ ꯈꯪꯍꯟꯒꯅꯤ? ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯁ꯭ꯇꯦꯠꯁꯤꯗ ꯆꯠꯊꯔꯛꯂꯤꯕ ꯊꯥ 9 ꯁꯨꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯅ ꯄꯥꯔꯇꯤꯒꯤ ꯍꯥꯏ ꯀꯃꯥꯟꯒꯤ ꯋꯥꯐꯝꯅ ꯃꯥꯡꯗ ꯊꯝꯂꯒ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯌꯀꯥ ꯌꯦꯡꯂꯒ ꯊꯕꯛ ꯇꯧꯕꯤꯒꯅꯨ꯫ ꯑꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡꯁꯤꯡ ꯆꯠꯊꯗꯨꯅ ꯂꯩꯔꯕꯗꯤ ꯊꯥ 9 ꯐꯥꯖꯤꯜꯂꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯃꯍꯧꯁꯥꯒꯤ ꯁꯛꯇꯝꯗ ꯍꯟꯖꯤꯜꯂꯛꯄ ꯈꯛ ꯉꯝꯂꯣꯏ꯫ ꯁ꯭ꯇꯦꯠꯁꯤꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯅ ꯄꯥꯔꯇꯤꯒꯤ ꯍꯥꯏ ꯀꯃꯥꯟ ꯑꯃꯗꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯌꯀꯥ ꯌꯦꯡꯂꯒ ꯊꯕꯛ ꯇꯧꯕꯅꯤꯅ ꯊꯥ 9 ꯁꯨꯖꯤꯜꯂꯛꯂꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯀꯤ ꯏꯔꯥꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡꯗꯗꯤ ꯏꯔꯥꯡꯁꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯕ ꯑꯣꯏꯅ ꯈꯟꯅꯍꯧꯔꯤ꯫ ꯃꯁꯤ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯅ ꯂꯩꯄꯥꯛ ꯑꯁꯤꯗ ꯄꯨꯊꯣꯛꯇꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕ ꯉꯝꯗꯕꯗꯒꯤꯅꯤ꯫ ꯃꯅꯤꯄꯨꯔꯗꯗꯤ ꯊꯥ 9 ꯐꯥꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯏꯃꯥ ꯏꯕꯦꯜ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥ ꯌꯥꯎꯅ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯝꯗꯝꯁꯤꯕꯨ ꯉꯥꯛ ꯁꯦꯟꯖꯔꯤꯕ ꯇꯨꯡꯒꯤ ꯌꯨꯝꯕꯨꯔꯦꯜ ꯑꯣꯏꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯗꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯃꯅꯤꯄꯨꯔꯕꯨ ꯉꯥꯛ ꯁꯦꯜꯂꯤ ꯍꯥꯏꯔꯤ꯫ ꯌꯥꯝꯅ ꯇꯦꯟꯇꯛꯅ ꯑꯁꯨꯝꯅ ꯊꯝꯖꯔꯝꯒꯦ꯫
ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ